ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯖꯥꯇꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯕꯅꯤ ꯁꯦꯟꯇꯔꯗ ꯗꯤꯃꯥꯟ ꯇꯧꯖꯕꯅꯦꯕ ꯄꯤꯔꯛꯄ ꯌꯥꯏ ꯄꯤꯔꯛꯇꯕ ꯌꯥꯏ ꯑꯩꯈꯣꯏꯁꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯟꯖꯒꯦ ꯍꯥꯏꯕꯅꯦꯕ ꯄꯤꯔꯛꯄ ꯌꯥꯏ ꯄꯤꯔꯛꯇꯕ ꯌꯥꯏ ꯃꯗꯨꯒꯤ ꯑꯦꯒꯦꯟꯁꯇ ꯌꯥꯏ ꯌꯦꯠꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯔꯦꯂꯤ ꯑꯃ ꯍꯦꯛꯇ ꯆꯠꯂꯒ ꯃꯗꯨꯒꯤ ꯔꯦꯂꯤꯗꯨꯒꯤ ꯅꯨꯃꯤꯠꯇꯅꯦꯕ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯃꯩꯇꯩ ꯃꯌꯥꯝ ꯌꯨꯝ ꯃꯩ ꯊꯥꯕꯤꯈ꯭ꯔꯤꯕ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯤꯗꯣ ꯃꯅꯨꯡꯗ ꯑꯦꯖꯦꯟꯗꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯕꯠ ꯏꯃꯤꯗꯤꯌꯦꯠ ꯀꯣꯖꯗꯤ ꯃꯗꯨꯅ ꯑꯣꯏꯈꯤ ꯍꯥꯏꯗꯅ ꯑꯩ ꯉꯔꯥꯡ ꯍꯥꯏꯖꯕꯗꯨꯅꯤ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤ ꯏꯃꯤꯗꯤꯌꯦꯠ ꯀꯣꯖꯅ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒ ꯁꯤ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯅꯩꯅꯕꯤꯌꯨ ꯃꯌꯥꯝ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯩ ꯉꯔꯥꯡꯁꯨ ꯍꯥꯏꯖꯕꯗꯣ ꯄ꯭ꯂꯤꯖ ꯉꯁꯤ ꯊꯣꯛꯂꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯔꯤꯕ ꯔꯦꯀꯣꯔꯗ ꯅꯩꯅꯕꯤꯌꯣ ꯔꯤꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟ ꯆꯪꯕꯤꯌꯣ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟ ꯆꯪꯕꯤꯌೋ ꯄꯨꯊꯣꯛꯄꯤꯌꯣ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯁꯣꯏꯔꯝꯃꯤꯅꯣ ꯉꯁꯤꯒꯤꯁꯦ ꯐꯣꯔꯦꯁꯇ ꯀꯅꯥꯅ ꯀꯔꯤ ꯂꯝ ꯚꯤꯂꯦꯖ ꯔꯦꯀꯣꯒꯅꯦꯁꯟ ꯇꯧꯕꯒꯤ ꯑꯣꯊꯣꯔꯥꯏꯖ ꯇꯧꯕ꯭ꯔꯥ ꯔꯤꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯗ ꯚꯤꯂꯦꯖ ꯔꯦꯀꯣꯒꯅꯦꯁꯟ ꯇꯧꯕꯒꯤ ꯑꯣꯊꯣꯔꯥꯏꯖ ꯇꯧꯕ꯭ꯔꯥ ꯑꯣꯔ ꯗꯤꯁꯤꯗ ꯑꯣꯊꯣꯔꯥꯏꯖ ꯇꯧꯕ꯭ꯔꯥ ꯗꯤꯑꯦꯐꯑꯣ ꯑꯃꯅ ꯄꯤꯁꯤꯁꯤꯕ ꯑꯃꯅ ꯈꯨꯟ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯅꯩꯅꯕꯤꯌꯣ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀꯣꯟꯁꯇ꯭ꯔꯛꯇꯤꯚ ꯑꯣꯏꯕ ꯑꯦꯀꯥꯗꯃꯤꯛ ꯑꯣꯏꯕ ꯂꯣꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯩꯅꯕꯤꯌꯣ ꯄꯨꯊꯣꯛꯄꯤꯌꯣ प्रजासिंग वेकअप तौहलो प्रजासिंग खंगलो ममांगी मिरोन सालमगसु लालमगसु ngasi लाकदम मिरोन दे लांदनब तौहनसेब अदु तौवै मौत अखोइदि कनाना करी हाइगी असोइब करी हाइगी गेन थीरगा नैनरगा क्रिटिसाइज तौदगी पुनसलप अखोइ मयाम से थुगाइदगी माना अदु हाइगी बनी माना अदु हाइगी ने अमद चलगा मुक्तम अमद चलगा मुक्तम तौबगी रोल दो कोइ टॉक्से media so yam chawbu ro lobiri je pawbada but once again aina mona request tawjari constructive ba punjan ba yabagi paw punjan na ba yabagi apun ba hanagi manipur ro oi ba yabagi madugi wakhal londu de phongbiyo naina bi